पुनःपु खुरुमजरी अदुगुम्बा लानफम अमा मसिना अमेरिकाबु वर्ल्डगी लेबा कया अमगी ममांगदा इकाई फिरुक मनकिबा मालेमदा मखोय मंगायरे शक्ति लेबा मपांगल कनबा हायदना लेरंबा नापल इगो दुबु यैथेकिबा दुगुम्बा लानफम अमनी खोय ngasi wari asi the Vietnam War masida America मखोयगी soldier around 60,000 lom siro matung pawda lan adubu mai pakpagi mami uruktabadagi मखोय मनिंग हंदोकपा ताकी लोइनना लानफम अदुसु माइथेकी American soldiers singna lanfa warivi Vietnamese nupi singi mathakta sathaki ba miot minai singna dusu Geneva Convention Prison of War gi International Treaty gi rules pu tugaiduna masi mayokta phongna singna kiba thongni Housing asigi video asidagi khangminasi karigidamakta chai kullom lan soknaro matungda pick rabaleba amagi makuta maithiraduna America makoigi military rollback taunabagi decision lobata kiba haibadu 1955 tagi horaga 1975 fawbagi marakta sokna kiba Vietnam War asibu second Indo-China War haina su khangnai hariba war ase Vietnam gi saruk ani haibadi North amadi South Vietnam da sokna kiba lan famamani hariba war asida North Vietnam bu China amadi Soviet Union na sauna mateng pangki amaromdana America na South Vietnam bu mateng panglami Vietnam War asida mateng pangbagi lebak anisigi masa masagi oiba personal interesting lady even America di matam kharagi tungda war asida direct oina participate forward tauki war asigi time period asi 1955 tagi 1975 phawni haidana di lady adubu tasengbadi masi horakibasi chahi ke amagi mamangdagini haibadi 1857 dagi horakrabani kudamoina Korea capitalism amadi communalism gi marakta Cold War gi langda thukibagum masidagi hena sathi pibam Vietnam gi su oiki 1857 matam asi European countries sing makoi gi colonialism haidi atoppa lebak sing loksinduna loilam sandoknaba kanna honariba matamni aduna makoi lebak kayamada invade tawduna landaduna lebak sing adugi maran matum munba makoi gi makhada thamnaba honarami Masimak Vietnam da suthoki 1857 gi mamangda Vietnam mani makha tamba lebak ama oidun lerami adubu 1857 da France na Vietnam bu invade tawki loinana Vietnam da makoina rule tawduna panki matamdu da Vietnam Indo-China haina khangnarami masida punna yauribasi Cambodia Thailand Laos Myanmar or Burma amadi Vietnam ni France na 1860 dagi horaga 1941 fawba Vietnam bu rule tawduna makoi makha thamki adubu 1941 the second world war gi matamda Japan na Vietnam da invade over horki loinana makoi France ka mai unaba taki maramdi France already masida hana palaga lerambana asuna Japan na France pu mai thiu piduna Vietnam gi mafam khara loksin masungamki dubu Japan mafam asida kuina control tawdun leibangam kide Japan second world war da mai thirak panamar moiraga Vietnam thadok tuna hanba taki Japan Vietnam da 1941 dagina 1945 phawbadamak rule tawki haidi World War II loiba phawbadamak Ho Chi Minh Vietnam gi local miyam gi leader mani mahakna makoi leba asiu mani makha tamnabagi damakta haibadi France amadi Japan gi imperialism bu resist tawnabagi damak 19 May 1941 da Ho Chi Minh League for the independence of Vietnam established tawki haudoki masibu Vietmin hairga khangnarami hariba parties gi member kudingmak makoi gi lebak pu mani makha tamna leiba pamba miyoi singni Vietmin gi member singna ahanbada Japan ga udugi matung da France ka makoi gi freedom gi damakta lanthengna ki Japan na Vietnam bu thadokna chatkaro matung da Vietnam saruk ani thongna khaidoki tasengmadi Japan second world war da maithiraduna surrender toro matung da makoina loilam sandoklamba makoi gi colony singbu second world war da mai paklaba lebak sing haibadi allied power gi lebak singna makoin masen gi marakta yenthokna rami masigi manung da amani Vietnam su aduna 1945 ta Japan surrender toro matung da Vietnam bu USSR amadi America na saruk ani thongna khaidoki North Vietnam mafam sigi praja sing communist pu hena support taw maramna Ho Chi Minh na USSR gi matingna mafam sida communism da base tawba government ama form tawki semki adubu 1946 ta France amu halaktuna allied power dagi Vietnam bu amuna makoida pinabagi demand taroki France capitalist country ama oibana USA na makogi capitalism bu promote tawnabagi damakta South Vietnam bu France ta sinabana farni hani khalami asumna France ta south part of Vietnam sinaki adubu matang sida France government Vietnam da direct oina rule tawnaba laklamde masigi mota makoina makogi oiba puppet leader ama khanduna thamlami adubu control pumbadi makoina tawrami sanarami leader adugi
maming Baudai kormi aduga amaramda North lomdana Ho Chi Minh maki government pham aduda rule tawduna palami Ho Chi Minh na amukhana France na Vietnam da laktuna control tawwa du sukpam pamlamde maramdi makna Vietnam pumba sibu maning makha tamba independent nation ama oiba pamlami masina maram oiraga Ho Chi Minh gi supporter magi miyamna South Vietnam amadi Baudai gi miyam gi mathakta lan tawba horaki masibu first Indo-China war hairga khangnai masi 1946 tagina 1954 फावी मरकता सोना की हक को जताने के लिए हुआ। ये युद्ध था शांति के लिए, ये युद्ध था वियतवासियों के स्वतंत्रता के लिए। फ्रेंच लॉयलिस्ट अमदी कोई आर्मी सिंग मरकता सोना की बलान फममने मसिगी मतुंगदा 1954 दा यासिनवा पुरक्तुना मियो एनएसी की मरकता जेनेवा एकॉर्ड साइन तौनकी मसिगी मतुंगिना यान हानबोइना फ्रांस बु इंडो चाइना दगी थोकिनबगी ऑर्डर पीकी लोइना मसिगी मखा तारकपदा हो ची मिन बु नॉर्थ वियतनाम की लीडर ओहेनकी अदुगा ngo din dayambuna south ki leader ohen ki hariba accord asigi matungina Vietnam bu temporary basis ta saruk ani tong khaidoki masibu 17 drigi parallel lines na tongan na khaidoki masigi loina na Geneva accord asida masimasu clear oini yauri madudi chahi ani gi matungda Vietnam da election tawgadabani loina na miyam gi apam bagi matungina Vietnam amatoina punsin gadabani haina miyam na makoina apam bagi matungina makoi apam ba government khanbasu yagani haina Geneva accord ki matungda Vietnam da government ani amadi leba ani semki amana North Vietnam masigi capital na Hanoi na oiki loina masida Ho Chi Minh gi communist government semki masidana USSR amadi China gi support lerami aduga amana South Vietnam masigi capital na Saigon hariba leba asida ngo din dain na magi sarkar semki masina amuk America gi supporter ni ultimately hauzik Vietnam da wakolon ani form toroki communist and capitalist masidagi Geneva Accord ki matung phawbada leibak ani sida khatnaba lan tongnaba leplamde North amadi South Vietnam ani da matam chupada khenaba wakalon ama aduma ubu fanglami kupna yenglagadi makoi ani gi aim asi ama khaktani Vietnam bu ama toina punsinba adubu makoi wakalon di tongalami Golden Dain na Vietnam bu ama toina punsinduna capitalist nation ama sagatpa pamlami amaromdana Ho Chi Minh na Vietnam bu punsinduna communist nation ama semgatpa pamlami masigi damakta election tawba habasi yamna tangai fadawa ma oirami amaromda capitalist sogatpa ngo din dain South Vietnam da tapna magi mapangal asi kankhalaki loinana South Vietnam da capitalist forcefully rule chathaba horki ngo din dain masama Catholic ama oirami aduna magi religion bu promote tawnabgi damakta Buddhist sing bu phuba chaiba otpanaiba namdana convert tahunaba honaba horki sida sunatana South ta leiba Ho Chi Minh bu support tawba miyoi sing bu paktakna hard patup pasu horki masigi mathakta South ta tawdaba election fawba ngo din dain na thingjinduna tawlamde mana pamlamde magi power adu munkiba loinena communist ki wakolon adubu Vietnam pumbada sandokiba housing muk lan asida atai country sing yauksilakpagi maram se amuk yengsi South ta election thingkiba amadi chathariba miyot mine amadi dictatorship aduna maram oiraga North Vietnam war da yauksilakpa habasi masana tabani aduna leibak anisi gi oinadi gyan tare adubu atopa achouba leibak sing masida kaidariba World War II gi matungdagi America amadi USSR ani gi marakta Cold War tharungda umkhanaba asi yam kanna kansilakpa matamni aduna Vietnam asi matamduda leibak anisi gi sakti uthoknabagi achouba tanja ma oirami aduna leibak anisi gi makoi gi interest ki matungina Vietnam da mateng pangma horaki America maram chadana war asida saruk ya khibagi maramdi makoina pamlamde Asia da anoba leibak ama communist ki makutta takiba America matamaduda domino theory da thajaba leba amani makoina thajarami karigumba suna Asia da communist nation ama sengkiba taragadi tapna Asia pumbada communist government or nation ngakta ngairaklani haina khalami masina maram oiraga makoina khuchu khulaising weapons South Vietnam da piba loinana selgi matengsu pangba horaki tapna USA na makoi gi advisor kharabasu South Vietnam da thaba horaki tasengbadi makoi South ki miyam da training pibagi wakalon da lakibani makoina khuchu khulaising gi maramda madi war gi mari leinaba advising South ki praja sing da pirami asumna matam gi matongina maroina John F Kennedy gi matamda haiba advisor sing asigi masing asisu ka ahini yam khalaki
ꯍꯧꯖꯤꯛꯃꯨꯛ ꯋꯥꯔ ꯑꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯍꯣ ꯆꯤ ꯃꯤꯟꯅ ꯄꯥꯎ ꯐꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯉꯣ ꯗꯤꯟ ꯗꯥꯏꯟꯅ ꯚꯤꯌꯦꯠꯅꯥꯝꯗ ꯇꯧꯒꯗꯕ ꯏꯂꯦꯛꯁꯟ ꯑꯗꯨꯕꯨ ꯀꯦꯟꯁꯦꯜ ꯇꯧꯍꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯅ ꯉꯣ ꯗꯤꯟ ꯗꯥꯏꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯅꯕꯒꯤ ꯗꯤꯁꯤꯖꯟ ꯂꯧꯈꯤ꯫ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞ ꯑꯣꯏꯅ ꯁꯥꯎꯠꯇ ꯚꯤꯌꯦꯠ ꯃꯤꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯍꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯦꯄꯟꯁꯤꯡ ꯑꯁꯤꯕꯨ ꯁꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣ ꯆꯤ ꯃꯤꯟꯅ ꯇꯣꯉꯥꯟꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯦꯄꯟꯁꯤꯡ ꯑꯗꯨ ꯂꯥꯑꯣꯁꯇꯒꯤ ꯁꯥꯎꯠ ꯚꯤꯌꯦꯠꯅꯥꯝꯗ ꯌꯧꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯅ ꯀꯅꯥꯃꯠꯇꯅ ꯈꯪꯗꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯁꯥꯎꯠꯀꯤ ꯚꯤꯌꯦꯠ ꯃꯤꯡ ꯁꯄꯣꯔꯇꯔꯁꯤꯡꯗ ꯍꯦꯛ ꯌꯧꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤ꯫ ꯚꯤꯌꯦꯠ ꯃꯤꯡꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯣ ꯗꯤꯟ ꯗꯥꯏꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯣ ꯗꯤꯟ ꯗꯥꯏꯟ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯤꯁꯐꯨꯜꯂꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯍꯟꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯁꯤꯕ ꯅꯥꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯕꯨꯙꯤꯁ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯗꯨꯃꯛꯇꯗ ꯁꯤꯕꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯣ ꯗꯤꯟ ꯗꯥꯏꯟꯒꯤ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯗꯤꯛꯇꯦꯛꯇꯔꯁꯤꯞ ꯑꯗꯨ USSR ꯑꯃꯗꯤ USAꯅꯁꯨ ꯐꯖꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯉꯣ ꯗꯤꯟ ꯗꯥꯏꯟꯕꯨ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯥꯟ ꯄꯨꯝꯕ ꯑꯁꯤꯅ ꯑꯃꯦꯔꯤꯀꯥꯗ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯦꯔꯤꯀꯥ ꯗꯥꯏꯔꯦꯛ ꯋꯥꯔ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯥꯒꯁꯠ 1964ꯗ ꯒꯜꯐ ꯑꯣꯐ ꯇꯣꯟꯀꯤꯟꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯃꯁꯤꯗ ꯅꯣꯔꯊ ꯚꯤꯌꯦꯠꯅꯥꯃꯤꯁꯀꯤ ꯅꯦꯚꯦꯜ ꯑꯥꯔꯃꯤꯅ US ꯅꯦꯚꯦꯜ ꯕꯣꯠ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯃꯁꯤꯗ US ꯅꯦꯚꯦꯜ ꯑꯣꯐꯤꯁꯔ ꯈꯔ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ US ꯀꯣꯡꯒ꯭ꯔꯦꯁꯅ ꯒꯜꯐ ꯑꯣꯐ ꯇꯣꯟꯀꯤꯟ ꯔꯤꯖꯣꯂꯨꯁꯟ ꯄꯥꯁ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯗꯥꯏꯔꯦꯛꯂꯤ ꯋꯥꯔ ꯑꯁꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤ, ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯇꯨꯡꯗ ꯈꯪꯅꯔꯛꯈꯤ ꯒꯜꯐ ꯑꯣꯐ ꯇꯣꯟꯀꯤꯟꯒꯤ ꯏꯟꯁꯤꯗꯦꯟ ꯑꯁꯤ ꯐꯦꯛ ꯏꯟꯁꯤꯗꯦꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤ ꯑꯃꯦꯔꯤꯀꯥꯅ ꯃꯈꯣꯏ ꯋꯥꯔꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯋꯥꯔ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯗꯥꯏꯔꯦꯛꯂꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤ 1966 ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯂꯥꯈ 5 ꯔꯣꯝ ꯚꯤꯌꯦꯠꯅꯥꯝꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯣꯜꯖꯔ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯁꯥꯎꯠ ꯚꯤꯌꯦꯠꯅꯥꯝꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯅ ꯅꯣꯔꯊ ꯚꯤꯌꯦꯠꯅꯥꯝꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ, ꯂꯥꯟꯗꯥꯕꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯕꯣꯝꯕꯤꯡ ꯇꯧꯕ ꯅꯣꯔꯊ ꯚꯤꯌꯦꯠꯅꯥꯝꯒꯤ ꯖꯪꯒꯜ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯕꯣꯝꯒꯤ ꯅꯣꯡ ꯆꯨꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯣꯝꯕꯤꯡ ꯑꯗꯨꯒꯤ ꯀꯥ ꯍꯦꯟꯅ ꯀꯥꯟꯅꯕ ꯏꯐꯦꯛ ꯀꯔꯤꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯚꯤꯌꯦꯠꯅꯥꯝꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯒꯣꯔꯤꯂꯥ ꯋꯥꯔꯐꯤꯌꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯁꯛꯀ ꯎꯅꯔꯒ ꯂꯥꯟ ꯊꯦꯡꯅꯕ ꯅꯠꯇꯕ ꯂꯣꯟꯅ ꯇꯨꯞꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯒ ꯃꯥꯡꯈꯤꯕꯒꯤ ꯂꯥꯂꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯌꯥꯝ ꯂꯥꯏꯅ ꯑꯁꯤꯒꯨꯝꯕ ꯕꯣꯝꯕꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯁꯨ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯕꯣꯝꯕꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯇꯧꯗꯨꯅ ꯊꯝꯕ ꯁꯨꯔꯨꯡꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯃꯅꯥꯛꯇ US ꯁꯣꯜꯖꯔꯁꯤꯡ ꯂꯥꯛꯄꯗ ꯃꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯥꯏꯅ ꯍꯥꯠꯂꯒ ꯑꯃꯨꯛ ꯂꯣꯠꯈꯤꯔꯝꯃꯤ꯫ US ꯁꯣꯜꯖꯔꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡꯁꯤꯡ ꯑꯗꯨꯗ ꯆꯪꯕ ꯍꯥꯏꯕꯁꯤ ꯁꯨꯏꯁꯥꯏꯠ ꯇꯧꯕꯒ ꯄꯥꯡꯈꯛꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯛꯅꯤꯛꯁ, ꯇ꯭ꯔꯦꯞ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯑꯗꯨ US ꯁꯣꯜꯖꯔꯁꯤꯡꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯑꯣꯏꯕꯅ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯋꯥꯔ ꯑꯁꯤꯗ USSR ꯑꯃꯗꯤ ꯆꯩꯅꯥꯅ ꯅꯣꯔꯊ ꯚꯤꯌꯦꯠꯅꯥꯝꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯨꯝꯅ ꯋꯥꯔꯗ ꯗꯥꯏꯔꯦꯛꯂꯤ ꯄꯥꯔꯇꯤꯁꯤꯄꯦꯠꯇꯤ ꯇꯧꯈꯤꯗꯦ, ꯑꯗꯨꯕꯨ ꯋꯦꯄꯟꯁ ꯑꯃꯗꯤ ꯄꯩꯁꯥꯅꯆꯤꯡꯕꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯊꯔꯝꯃꯤ꯫ ꯆꯩꯅꯥꯅꯗꯤ ꯃꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯒꯤ ꯇꯤꯝ ꯐꯥꯎꯕ ꯚꯤꯌꯦꯠꯅꯥꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯁꯨ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯇꯥꯕꯗ ꯁꯣꯏꯗꯅꯗꯤ ꯉꯛꯄ ꯌꯥꯏ꯫ ꯋꯥꯔ ꯑꯁꯤꯗ USꯅ ꯆꯍꯤ 3 ꯆꯨꯞꯅ ꯂꯦꯞꯇꯅ ꯅꯣꯔꯊ ꯚꯤꯌꯦꯠꯅꯥꯝꯗ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯦꯇꯦꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯝꯃꯤ꯫ ꯏꯚꯟ ꯋꯥꯔꯜ ꯋꯥꯔ IIꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯕꯣꯝꯕꯤꯡ ꯇꯧꯈꯤꯗꯦ ꯃꯈꯣꯏꯅ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯣꯝꯕꯤꯡ ꯑꯁꯤꯕꯨ ꯑꯣꯄꯔꯦꯁꯟ ꯔꯣꯂꯤꯡ ꯊꯟꯗꯔ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯑꯃꯒꯤ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯂꯦꯞꯇꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯊꯣꯏꯗꯣꯛꯄ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗꯤ ꯐꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯃꯦꯔꯤꯀꯥꯟ ꯁꯣꯜꯖꯔꯁꯤꯡ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯑꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯣꯔ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗꯤ ꯇꯦꯔꯦꯟ ꯑꯁꯤꯗ ꯂꯥꯟ ꯑꯃꯨꯛꯇ ꯁꯣꯛꯅꯈꯤꯗ꯭ꯔꯤꯕ ꯃꯔꯝꯅ ꯃꯈꯣꯏꯗ ꯖꯪꯒꯜꯗ ꯂꯥꯟꯊꯦꯡꯅꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯌꯥꯝ ꯂꯨꯅ ꯊꯣꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏ ꯒꯣꯔꯤꯂꯥ ꯇꯦꯛꯇꯤꯛꯁꯀꯤ ꯁꯤꯀꯥꯔꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯒꯣꯔꯤꯂꯥ ꯑꯦꯇꯦꯛꯇꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯚꯤꯌꯦꯠꯅꯥꯝ ꯃꯇꯝꯗꯨꯗ ꯑꯌꯥꯝꯕꯅ ꯖꯪꯒꯜ ꯑꯃꯗꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯅ ꯌꯥꯝꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯦꯔꯤꯀꯥꯟ ꯁꯣꯜꯖꯔꯁꯤꯡ ꯖꯪꯒꯜ ꯑꯃꯗꯤ ꯆꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯁꯥꯡꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯚꯤꯌꯦꯠꯅꯥꯝꯒꯤ ꯁꯣꯜꯖꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯃꯗꯤ ꯍꯤꯜ ꯇꯦꯔꯦꯟꯁꯤꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯛꯄꯅ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯟ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯈꯤ꯫
खुचु खुलाई weapons na soknaba lan adu hojik sathiraba chemical sing sinaba horaki America na Vietnam da chemical attack tawba hoki masida makoina napalm chemical amadi agent orange haina khangnaba chemical ani sinarami napalm chemical asina jungle da mai thabada sinarami hariba chemical asina thengbada jungle kayama paktakna na mai chaklami aduga agent orange adugumba chemical amani masigi drop singna thengbada da uwa singi mana sing kangduna masadagi loina kelami masina Vietnamese singi lepam khangdoktuna makoibu hatpa yanabani adubu hariba chemical sing asina maram oiraga Vietnam da yamna chawba scale da environmental effect yam chawna mang takpasu tholami matamdu fawbada Ho Chi Minh war asida defensive mode oina war adu thengnarami adubu hojik makoi front fighting mode lomda lan asibu thengnana warep loraki Ho Chi Minh na dead offensive kauba operation ama plan tawboki masigi matungina North Vietnamese soldiers sing American soldiers singi army base sing US embassy amadi atai location sing da attack tawnabagi plan ni attack asi yamna secret oina tawgadabani January 1968 ta North Vietnam na makoi gi hairiba plan asibu execute tawki adubu madu failure plan ama oina taki plan adu fail oikiba taragasu Ho Chi Minh na simadi khangkirami makoi kanna honaragadi war asi soidana mai pakpa ngamgani haibasi masigi mamangda makoina khalami makoi kedonungda American power gi mayokta kuina khangba ngamloi haina adubu hairiba attack aduna makoi gi confidence level bu boost tawkirami loinana masidagi war asida achauba turning point amasu u fangki amaromda pilot abdagi American soldiers sing na Vietnamese women soldiers sing bu faduna makoida drug makhala makapsin duna namduna makoi gi plan sing bu khangdok naba kan honaki makoi bu tamthina otpa naiba torture tawba kayama tawki madu Geneva Convention gi rule gi wangmoda chathaki ba thabak sing ni somdana war gi fibam yamna kansilak laba matamni tanjadu da thamoi sokpa war gi photo ma US ta leak oiraki hariba leak oirakli ba photo adu da North Vietnamese ki ngang macha khara kaptuna makoi gi khundagi chenthorokpagi mamini tasengbadi photo adu da uriba ngang sing adu gi khungang adu American forcing na chemical attack tawdagi khungang adu pumtum tumkibagi ni masidagi US ta makoi gi citizen sing na government gi mayokta protest tawba horaki war asida participate tawba du yaning da phongdoktuna loinana White House ki mamangda miyamna protest tawba soraki miyamna lan adu lepnabagi demand tawba horaki loinana America sinmathungna protest tawba soraki praja miyambu themjinbo oina US government na war asi thuna loisalagani haina thaja piraki adubu tasengbadi war adudi pakna loisanbadi yakiroidori tanja adu da war asigi yamna tamthiba incident amagi paw amamu leak oiraki madudi American soldiers singna tanja adu da mai lai massacre thon kibagi pawni hariba incident adu 1968 ta thokibani masida khungang ama US soldiers singna tumna mai thadoki loinana mafam duda leramba nupi engang singu tumna hatokirami siba mioi khodimak civilian ngaktani makoida karigumba makalamati karigumba khulai amata suyawu natte loinana US ki mayokta karigumba lalong amata su chatharakhiba natte hariba incident asigi photo sing media da leak oiraki loinana yam chauna viral chalaki masigi matungdagi American students singna protest aduda yauksin Horaki America gi miyam pumana protest aduda support torami masigi khudong chaba si matamdugi opposition leader na lorami loinana tanjaduda Pentagon report su media gi makuta phangkirami Pentagon report hek leak oikibadagi American singi protest su hena sathina kansilaki hariba report adu 400 pages ki report ni maduda irami war adu pakna loikiroi government na makoida minambani habasi khanglaki loinana Vietnam war asida sonba opponent amasu natte habasisu hariba report amadi photo sing adu phangbadagi America gi prajasing makoigi government gi mayokta akanba khungjang kya changchilaki masigi khudong chawa si opposition leader Richard Nixon na lorami loinana election naksilakpaga loinana magi election agenda oina prajamyam da promise torami mahakna mai paklagadi war asi loisingani loinana American soldiers singbu withdraw tawduna kokthokani haina asigumba magi agenda asina 1969 gi election da mahak yam chauna mai pakpusungamki Richard na power da hek lakpaga
मान हाइदोखिबगी मतुंगिना victimization gi mingda anouba policy ama puduna laki haiba policy asigi matungina Vietnam dagi makoi gi soldier singbu amuhana loktoktuna US da halalakpa aduga South Vietnam da makoi gi Vietnamese soldier sing gi masing hengalan bani loinana makoina 1970 fawbada makoi gi promise adu ngakna bonaki mangna leptana American soldier singbu Vietnam dagi withdraw tawba loktokpa hoki loinana 1971 fawbada American lanmi lakayama Vietnam dagi loktoki subnagi soldiers lising khara tamak ngahauki asumna American soldiers singna Vietnam dagi withdraw tawkibaga North Vietnam na South Vietnam da leptana taksin bahorki makoina leptana South ki matakta bombing attack jatharami loinana victimization policy apply taro matungda Americana North Vietnam ga peace treaty ama sign tawnaba sem sarami asumna 27 January 1973 da Paris Peace Accord haina khangnaba peace treaty ama sign tawnaki madu America South Vietnam amadi North Vietnam ani gi maraktani masigi matungina Americana makoi gi lanmi khudingmak Vietnam dagi loktoktuna US da halhalaki loinana North amadi South Vietnam ani gi lan bulefanki aduga Americana su North amadi South Vietnam ani makta war adu lepnabagi wafam su thamki Americana Vietnam dagi handokro matung phawda South Vietnam North Vietnam bu chahi ani chupna lan thengnaki adubu mamai thangda lan adu North Vietnam na mai paki 30 April 1973 da North na South Vietnam gi capital Saigon bu capture tawki masigi matung dagi lan adu sulepki North Vietnam makoi gi chahi kya changna soknarakpa lan adu mai thangda mai paki lonena Vietnam gi unification haibadi lebak asibu amakak toina punsin bagi aim adusu mai ki loinana communist nation ama oina establish tawraki lan asigi matungdagi South Vietnam gi capital Saigon gi maming asibu change tawduna Ho Chi Minh haina thonki aduga hauze koina khangnariba Socialist Republic of Vietnam gi capital asibu Hanoi da ohenki masi ahanbada North Vietnam gi capital ni asumna punna yengbada 1975 ta Vietnam sangna lanthengnaro matung free nation ama oina maning makha tamba leba ama oiba ngamki Vietnam gi freedom war asida mioi kayama gi thawai mangki lantum kayama mangtaki America khaktagi oina soldier 58000 lom thawai mangki lanfam asida haiba masing asi America gi oina yamna yamkraba number ni masisu achauba maram amani American miyamna lambi sorok ta thoktuna chauna protest tawba horakibasisu makoigi wakalonda makoigi oiba war su nattaba asida kari dawgi makoigi mamal yamlaba lanmisingi thawai manghangadoribano haibasini amaromda 1.5 crore civilian sing lanfam asida asok open yauki loinana war gi matamda sinakiba tamthiraba chemical sing aduna maram oiraga matam sangna madugi side effects sing adu Vietnam gi nowna polakpa angang sing da fawba saithing phangki Vietnamese punna mioi lak taranithoi rom lanfam asida thawai mangki haiba masing asi soldiers and civilian anima pullagani makoigi khungang kaya yum kaya lantum kaya ama pungtum tumki mang tanki adubu mamai thangda makoigi lan asi arembadadi takide makoigi freedom haibadi ningkha tambadi phangbangamki Vietnam war asida tongan ba impact kaya over phangki masida khwaidagi chawwa impact hairagadi death asiba sini lan asigi matungda Vietnam gi miyam gi film yam sathina soki sida sunatana masi ahanba lanfam amani masida US ki tongan ba strategy kaya ama tawduna su makoi lan asida mai pakpadingam kide loinana US war asina yam chauna mang takpa soiki war asina miyamda parama su tamki madudi war ama tawba haibasi subnagi modern equipments weapons kak lebana war ama mai pakpangamde haibasi war mai pakna widamakta matik chaba thongna faraba proper army loinana proper technique mathau tai haibasi aduga war asida Vietnamese singi lan tawgi technique asisu miyamna yamna singthanaki matang asida ngasigi koi wari si losinjage video asina domda anouba khara khangjinba natragana kanaba khara do esu pi hana khanbiragadi channel asibu like share then subscribe tabu kawigino matungda su asigumnaba interesting oiraba topic kayama buduna laksage punapu Tasi Khangsi